ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯈꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯔꯝꯕ ꯂꯩꯕꯥꯛꯁꯤꯡꯗ ꯀ꯭ꯔꯥꯏꯝ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯈꯪꯍꯟꯖꯗꯣꯏꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ. ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯍꯥꯏꯕ ꯃꯤꯡꯁꯤ ꯃꯤꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯕ. ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯃꯤꯡ ꯆꯠꯂꯝꯃꯤ. ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯃꯤꯡꯆꯠ ꯐꯪꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯐꯠꯇꯕꯔꯣꯝꯗ ꯆꯠꯅꯕ ꯃꯤ ꯀꯌꯥꯕꯨ ꯍꯥꯠꯂꯝꯃꯤ ꯑꯃꯗꯤ ꯃꯤ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯐꯣꯏꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ. ꯃꯤ ꯍꯥꯠꯄꯁꯤ ꯃꯍꯥꯛꯀꯤ ꯄꯦꯁꯟ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕꯁꯤꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯒꯤ ꯍꯥꯏꯁꯦ ꯇꯤꯍꯥꯔ ꯖꯦꯜꯒꯤ ꯋꯥꯜꯅ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯉꯝꯂꯝꯗꯦ. ꯃꯍꯥꯛꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕꯇ ꯅꯠꯇꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯥꯛꯄ ꯐꯣꯏꯕꯒꯤ ꯊꯕꯛꯁꯨ ꯇꯧꯏ. ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯈꯪꯅꯔꯝꯃꯤ. ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯜꯂꯝꯃꯤ. ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯕꯤꯀꯤꯅꯤ ꯀꯤꯂꯔꯒꯤ ꯃꯤꯡꯗꯁꯨ ꯈꯪꯅꯔꯝꯃꯤ. ꯀꯔꯤꯒꯤꯗꯃꯛ ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁꯄꯨ ꯕꯤꯀꯤꯅꯤ ꯀꯤꯂꯔꯒꯤ ꯃꯤꯡꯁꯤ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯤꯕꯅꯣ? ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯃꯥꯏ ꯇꯧꯕꯅꯣ? ꯀ꯭ꯔꯥꯏꯝꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕ? ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯄꯨꯂꯤꯁꯄꯨ ꯃꯍꯥꯛꯅ ꯑꯄꯪꯕ ꯁꯤꯈꯤꯕ? ꯉꯁꯤ ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯀꯗꯥꯏꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕ? ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ. ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯍꯠꯆꯥꯟ ꯚꯧꯅꯥꯅꯤ ꯒꯨꯔꯨꯃꯨꯈ ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯀꯧꯏ. 1944ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 6ꯇ ꯚꯤꯌꯦꯠꯅꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯏꯒꯣꯟꯗ ꯄꯣꯛꯂꯝꯃꯤ. ꯆꯥꯔꯜꯁꯀꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯇ꯭ꯔꯥꯟ ꯂꯣꯡ ꯐꯨꯟ ꯀꯧꯏ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯁꯣꯕ꯭ꯔꯥꯁ ꯍꯠꯆꯥꯔꯠ ꯚꯋꯥꯅꯤ ꯀꯧꯏ. ꯆꯥꯔꯜꯁꯀꯤ ꯃꯄꯥꯁꯦ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯑꯗꯨꯒ ꯃꯃꯥꯅ ꯚꯤꯌꯦꯠꯅꯥꯝ ꯅꯨꯄꯤꯅꯤ. ꯆꯥꯔꯜꯁ ꯄꯣꯛꯄ ꯃꯇꯝꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤ ꯂꯨꯍꯣꯡꯂꯝꯗ꯭ꯔꯤ. ꯃꯈꯣꯏ ꯑꯅꯤ ꯂꯤꯞ ꯏꯟ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯝꯃꯤ. ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯆꯥꯎꯅꯕ ꯌꯣꯛꯂꯝꯗꯦ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯞ ꯏꯟꯗ ꯂꯩꯔꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯤꯁꯨ ꯀꯥꯏꯈꯤꯔꯝꯃꯤ. ꯆꯥꯔꯜꯁꯀꯤ ꯃꯃꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯦꯟꯆ ꯑꯥꯔꯃꯤ ꯂ꯭ꯌꯨꯇꯤꯅꯦꯟ ꯑꯜꯐꯣꯁꯦ ꯗꯥꯔꯤꯌꯣꯒ ꯂꯨꯍꯣꯡꯂꯝꯃꯤ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯁ꯭ꯇꯦꯞ ꯐꯥꯗꯔꯒ ꯐ꯭ꯔꯦꯟꯁꯇ ꯂꯩꯔꯝꯃꯤ. ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯀ꯭ꯔꯥꯏꯝꯒꯤ ꯁꯪꯁꯥꯔꯁꯤꯅ ꯆꯤꯡꯁꯤꯜꯂꯝꯃꯤ. ꯆꯍꯤ 13 ꯐꯥꯎꯕ ꯁꯨꯗ꯭ꯔꯤꯕ ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯤ, ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ, ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯂꯥꯛꯄ ꯃꯨꯟꯕ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯍꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ 1963ꯗ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯕ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ. ꯃꯍꯥꯛꯅ ꯄꯣꯠ ꯍꯨꯔꯥꯟꯂꯤꯀꯥꯟꯗ ꯐꯥꯕꯅꯤ. ꯃꯍꯥꯛꯀꯤ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯀꯣꯔꯠꯇ ꯄ꯭ꯔꯨꯐ ꯇꯧꯕꯗꯒꯤ ꯆꯍꯤ 3ꯒꯤ ꯖꯦꯜꯗ ꯂꯩꯕꯒꯤ ꯁꯖꯥ ꯐꯪꯂꯝꯃꯤ. ꯁꯣꯕ꯭ꯔꯥꯁ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯩꯁꯨ ꯋꯥꯡꯅ ꯇꯝꯕ ꯃꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯃꯗꯤ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤꯅ ꯃꯤ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨꯗꯤ ꯁꯨꯝꯍꯠꯄ ꯉꯝꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯥꯒꯤ ꯃꯤ ꯍꯦꯛꯇ ꯑꯣꯏꯍꯟꯕ ꯉꯝꯃꯤ. ꯃꯁꯤꯒꯤ ꯃꯒꯨꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯔꯨꯞ ꯑꯣꯏꯕ ꯍꯧꯔꯝꯃꯤ. ꯄꯩꯁꯥ パイバ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯐꯦꯂꯤꯛꯁ ꯗꯦ ꯁ꯭ꯀꯣꯛꯅꯤꯁꯨ ꯑꯃꯅꯤ. ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯀꯥꯟꯗ ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯅꯨꯄꯥ ꯑꯁꯤꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ. ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯔꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯝꯃꯤ. ꯐꯦꯂꯤꯛꯁ ꯗꯤ ꯁ꯭ꯀꯣꯛꯅꯦ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯃꯗꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯁꯨ ꯈꯪꯅꯔꯝꯃꯤ. ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯆꯧꯕ ꯄꯥꯔꯇꯤ ꯀꯌꯥꯗꯁꯨ ꯐꯦꯂꯤꯛꯁ ꯗꯦ ꯁ꯭ꯀꯣꯛꯅꯤ ꯆꯠꯂꯝꯃꯤ. ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁꯁꯨ ꯐꯦꯂꯤꯛꯁꯀ ꯂꯣꯏꯅꯅ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯗ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯄꯥꯔꯇꯤꯁꯤꯗ ꯂꯥꯛꯄ ꯄꯩꯁా ꯄꯥꯏꯕꯤ ꯅꯨꯄꯤ ꯀꯌꯥꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ. ꯆꯥꯔꯜꯁ ꯁꯣꯕ꯭ꯔꯥꯁ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃꯅꯤ. ꯃꯥꯒꯤ ꯋꯥ ꯉꯥꯡꯕ ꯍꯩꯕꯒꯤ ꯃꯒꯨꯟꯁꯤꯅ ꯅꯨꯄꯤꯁꯤꯡ ꯃꯁꯥ ꯃꯊꯟꯇ ꯆꯥꯔꯜꯁꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯤꯡꯁꯤꯜꯂꯝꯃꯤ. ꯅꯣꯡꯃ ꯄꯥꯔꯇꯤ ꯑꯃꯗ ꯆꯥꯔꯜꯁ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ. ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯁꯦꯟꯇꯦꯜ ꯀꯣꯝꯄꯥꯛꯅꯦꯜ ꯀꯧꯏ. ꯅꯨꯄꯤ ꯑꯁꯤ ꯄꯦꯔꯤꯁꯇꯒꯤꯅꯤ. ꯃꯁꯤꯅ ꯑꯁꯦꯡꯕꯃꯛꯀꯤ ꯆꯥꯔꯜꯁꯅ ꯅꯨꯄꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯍꯥꯟꯕ ꯑꯣꯏꯔꯝꯃꯤ. ꯁꯦꯟꯇꯦꯜꯒ ꯆꯥꯔꯜꯁꯀ ꯊꯥ ꯀꯌꯥ ꯑꯃ ꯂꯤꯞ ꯏꯟ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ 1969ꯗ ꯆꯥꯔꯜꯁꯅ ꯁꯦꯟꯇꯦꯜꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯝꯃꯤ. ꯁꯦꯟꯇꯦꯜꯅꯁꯨ
charge ki proposal ase yarami adabu propose to numit sigi numidang wairamda gari hura laga chelikanda police na farami case asida su charge maral leibagi tha nipal jail da leibagi dandi fanglami jail dagi hek tholakpaga makoi ani lohonglami lohonglaba matung 1970 da matai manau ani friends thadok Eastern Europe da laklami tha kharadi makoi ani leibak amadagi leibak amada koiraga lerami matam sida miwai amaga marup oirami aduga makoi dagi loot tawrami matai manau ani crime ama tawrba matungda mafam du leishande makoi ani atopa country dagi lakpani foreigners ni hairaga mi amaga hekta sakhang maikhang nagani masigi matungda makoi gi passport huralaga matungda crime tawraga makoi ani gi mingsinaraga atopa leibak amada amuk chenkhini sumaina tawdana Charles Sobras tongan ba leibak kayada tha kharadi crime tawraga lerami sum lakpana 1971 gi angan ba sarukta Charles Sobras India da laklami India hek lakpaga Charles Sobras ki nungsirabi machanupi ama fangjerami mahaki maming Usha haina tholami India da laklaba matungda su Charles Sobras crime tawa toklamde haujikti awang ba thakta mahaki crime tawa horami Mumbai da matam khara leiramaga mahak Delhi da laklami Delhi da laklaba matungda local gunda amaga sakhang maikhang nerami ahanbada Charles na NUPA ASI ka marup oirami matam khara leiraga NUPA ASI dagi nongmai ani huralaga amuk Mumbai da halaklami Charles na huralakpa nongmai ani sigi manungda amma yonaba hotnarami matam sida mahakna business ama thengnerami mangonda nongmai asi yonaba hotnarami adubu soibadagi maru ama kapthokhirami nongmai leiba laiba NUPA ASI gi thabakta maru asina palami NUPA ASI siraboi ningdana Charles mafam sidagi chenkhirami adubu kona thangda NUPA ASIna thokhiba thodok khudimak police to wari lirami police na Charles Sobras koithi thiraga lerami sumai tawdana thodok asiga mari leinana Charles Sobras India da ihan hanbo oina 1971 gi November gi tang taraga mari da police na farami Charles Sobras police na faraba matungda atupa thodok amaga mari leinana Delhi da wahang pohang tawnaba puraklami Delhi da nongnini leibaga nongma ikhang khanghodana Charles Sobras na magi mabuk yamna kana nai haidana wakatlami mahaki mawongse uraga police na mahakpu Valentin Hospital da admit tawrami mafamsida Charles ana layeng chatharaga hapta amaromdi admit tawraga lerami mahakna hospital da leirikan matamsida nongma mabu sangaga leiba police tanga city doctor na ingonda tumnabagi hidak pijadaba mali aduna ai tumningba kaisu faude thaliba maise amukta muthat piradi aise tumba yabra yenge hairami Charles ki wa taraga duty tariba guard asina mai muthatlami somdana amuk Charles ki nupina thangnaba kaduda atopa police sing pulap tasillaga nungai ba wari liraga pangthalaga thami minute kunmuk hokhirami police amana Charles ki laifamdo mai thalu matamdadi ka ado ihang hanglami Charles mafam sidagi nanthokutuna chenkhirami paw asi yamna thuna police ki makok thongba official singda yaukhirami amadi Charles pu police ki team kayana thiba horami pung khara thiraba matungda Charles Delhi gi railway station dagi farami aduga amuk hanna mahakpu jail da thajilami adubu tha ani leiraga condition kharaga loinana Charles bail fanglami bail hek fangbaga Charles Delhi thadoktuna Afghanistan gi capital oiriba Kabul da chenkhirami Kabul yauraba matungda afhamdugi yamna famous oiba Intercontinental Hotel da Charles leirami mafam sida mahak matam kuina sangna leirami adubu nongmadi hotel asidagi thoage khalami kaigeno hairagadi hotel asi Afghanistan gi yamna maming leiba hotel ni haiba masu khangi kuina lesilakpana bill su yamna taramgani khangi adubu Charles ki mafamda paisadi amata leiramde adubu mahakna makok sinarami tuminna hotel ge compound de leiba gari em huralaga gari aset thoraga hotel dagi chenthораklami Afghanistan Iran border da mahak amuk farami aduga Kabul gi jail da thajalami jail asida nimit kharani leibaga India gi jail manungda nasinabagi drama tobodo amuk tawrami Charles ki phibam yang haidabadagi Afghanistan gi Wazir Akbar Khan Hospital da admit tawrami hospital asida nimit kharani leirami tanja yengaga mabu sangliba guard ki chada tumnaba hidak mix tawraga mafam sidagi mahak amuk nanthораklami mafam sidagi chalaklaba matung mahak Pakistan da chalaklami mafam sida leirikan sida nongma mahakna Rawalpindi dagi taxi ama neklami khara chatlaba matung achikpa tanja yenglaga Charles na taxi driver ase hatoklami
Record ki matung inna masina Charles Sobras ki ahanba mi hatpagi thodokni masigi matungda sengdaba passport sinaraga Pakistan da khara Afghanistan da khara leirami mahana Afghanistan da leirikan tanja sida India da lambi gi through da nongmai mayam ama tharaga yonthok yonsin tobagi thabak hawrami aduga paisa su yamna talami masigi business asigi mathakta India da gari kaya huranba amadi foreigners kaya amadagi loot tobagi thabak su adu makha chatharaga leirami masigi thabak asi chahi ani rom haibadi 1973 fawba tawrami aduga paisa su arobi thakta talami Charles Sobras na police amadi logi mityengdagi nanthoktu na mahakna taliba paisa asi juar amadi Bangkok ki business kharadasu investment tawrami mayam se tawrikan marak sida Charles Delhi gi yamna maming leiba hotel Asoka hotel da leirami aduga dancer nupi amaga marup oirami aduga mahaka luhongani haina fawba wasaklami makoi ani marup oirba matungda yamna chawa plan ama tawrami plan adudi makoi ani na pullaga Asoka hotel gi compound manungda leiba sanagi dukan loot tawbani plan gi matung ina ahan bada makoina dukan asigi staff kawrami aduga Charles Nepal gi ningthowi machani haina sak taklami dukan da leiba khwaidagi tangba sana puraga mathakta lau aina leidoini hairami sana yonba dukan gi staff nasu asengbagi ningthau macha oirabai khalami atang ba sanagi items khara puraga Charles Sobras ki room da puraklami staff hek lakpaga Charles Sobras na ising thaknaba pirami ising adu thakpaga staff adu gyan mangkhirami maramdi Sobras na mangjongduna hidak yansen khrabani staff na wan thakibagi tanja lauraga purakhiba sana punamak lauraga Charles Sobras amadi dancer mafam adu thadoktuna chenkhirami asomdana atopa staff amana sana puraga chatkiba staff kuina halaktaba do mahakna khanglami yamna thuna staff asi check toba laklami adubu room adu mapandagi lock torga leirami atopa ki toraga thong hangdokpa matamdadi staff adu gyan manglaga targa leibado urami aduga room adu da leiba mi amadi potchai amata leitabadu su urami yamna thuna police hotel gi room asida laklami room manung asi thibu humba tobada Charles Sobras ki passport phanglami mataw asumna police na Charles Sobras ki masak khangba ngamlami police na airport ta Charles Sobras la agadi fana ba hairami plan gi matung inna atopa lebak amada chenaba makoi ani airport ta laklami Charles ki hai singbana mahakti airport gi nanthokuna laklami adabu mahak lakminaba dancer marup asidi police na farami police ki team kaya amana Charles Sobras pu thirgalairami nimit kaya ni hotnarba matungda Charles Sobras amuk hanna police na farami aduga jail da thajilami Charles Sobras faraba matungda mangondagi Afghanistan dagi yonaba purakhiba nongmai amadi nongmai maru kaya ama fagalami tongan da section mayam amagi makhada case palaga mahak jail da leirami tha kharadi jail da leirami aduga amuk hanna bail fanglaga tholaklami bail hek fangbaga India da leibagi mahutta amuk hanna Afghanistan da chatlami mafam sida sengdaba passport semaga Iran gi city ama oiriba Tehran da laklami somdana amuk Charles Sobras ki nupi compact nen Charles ki maung se pelaktuna mahaka leinaba mari loinamak loisalamaga machanubi puraga France ta hankhirami matam sida Iran da power da leiba miyoi singi mathakta akanma protest torga leirami amadi protest tawriba achaw politician mayam ama mirot oina lotlami matam sida Charles Sobras na magi masak lotlaga makoiga unarami aduga makoigi damak illegally nomagi karbar amuk toba hawrami afam sidasu karbar asidagi paisa yamna talami adubu yamna kuina di chatlamde Iran gi secret agency na Charles na kari tawri haiba khangkhirami aduga mahakpu Iral police na farami faraba matungda su Charles na mahaki lausing amuk sinarami aduga Iran gi secret agency ga achoba deal ama tawrami deal asigi matung ina Charles na opposition gi achoba politician ani gi lotfam haidoklami masigi mahutta Charles ki mathakta investigation amata tawramde case amata palamde police na mahakpu Turkey gi Istanbul city da tharaklami mafam si yoroklaba matung mahaki machin manaw ama oiriba Andriga thengnarami mahak punna sahi ani leirami aduga tongan ba crime kaya tawraga leirami matam kuina Turkey da crime tawro matung hojik amuk Greece laibaki capital Athens ta machin manaw animak laklami mafam sida amuk tha kaya ama crime tawraga leirami adubu mafam sida makoina toba crime na maram oiraga police ki khutta tarami jail manung da leirikan Charles jail dagi nanthok tuna chenaba anirak hotnarami adubu maidi paklamde
Jail manungda mahak oba aduga puk nasinabagi kadarsu toksunarami adubu Greece ki police na kaisuna chungbiramde. Sobras jail dagi anirak chenaba tawrubadagi ngasi phawda kanagumba amatana nanthoga chenma ngamoidaba jail da thajilami jail asi ising mayaida sabani akoiba isingi ising ngaktani adubu sobras kamaina anthoksigi haina kok sanaraga lerami. Jail manungda thabak tawraga laibi nurse nupi amaga khangnarami aduga nungsibagi drama su tawrami magi matengdagi tapna chananaba potchagi marakta nongmai marugi powder amadi atopa potchai sing phangba horami. Posak mayam asina mai sakhanba yaba posak ama mahakna semi nongmu numit ama trial gi damak mahakpu jail manungdagi gari da haptuna puthorai hanadagi ready da semaba mai chakhanaba khulai duna danjai yenga gari manungda mai chakhalami masina gari manung ado pumlang langi gari ado lepatarami. Masigi tanja lauraga sobrasti police ki khutagi nanthokirami adubu magi mayamba entry nanthokpa ngamlamde. Greece police na mahakpu Turkey laibakta sinnakhirami matamsida mamangda tawramba crime mayam dugi sahi taraga Nepal jail da lainabagi dandi pirami. Masigi matung tha kharadi Charles Sobras mafam amadagi mafam amada kochen chelaga lairami mamai thangda amuk Thailand da yoroklami. Mafam se yoraba matungda tha kharadi drug yolaga lairami adubu yamna thuna mahakna lairiba mafam dugi top drug dealers ki team da mahak su yorami drugs yona crime su tawrami adubu handakti mahaki crime tawbagi mawong sida khara khazik hongdoklami. Mamangdadi mi anaubaga marup oiro matungda makoidagi lut tawbani adubu haujikna migi mateng ahanbada pangani masigi matung araiba punamak lut tawbani mahakna tawribasi 1975 ta mahakna Thailand da laklaba matungda nupi khara mahaka close friend oirami aduga makhoi mayam sibu mahaki fan oina semgatlami haibadi mangonda nga holami nupi sing mangonda kayamuk yamna nga honge haibada mahakna taw haiba kudimak loina tawrami mahakna haiba ilami. Charles Sobras na tuminna friends ki police ani Thailand da koiba lakpada makoi anigi passport mahakna huralami aduga mahakna amuk passport adu thibiba saraga kona makoi ani da pirami. Makoi anigi midyengda Charles Sobras se heroni mahakpu yamna lumna lawrami atopa Thailand da koiba lakpa nupi amasu khanghodana masanarakpadagi Charles Sobras ki marup nupi sing aduna Charles Sobras ko mioi amaga unaw mahakna soidana mateng pangbigani hairami. Sumai tawdana nupi asisu Charles Sobras na mateng panglami. Chap manaba mawong si sinaraga makhoi mayamgi midyengda mahaksi hero oirami maraksida Charles Sobras ka India dagi Ajay Chaudhuri ko nupa amaga thengnarami mahakchu Charles Sobras ki fan oirami makhoi ani pulaga thabuk thorum kaya ama tawrami 1975 ta makhoi anina nupi ama hatlami. Siribi nupi asi Seattle dagi ni mahaki maming Teresa Nortol kowi. Charles Sobras na mahaki personality sinaraga ahanbada Teresa ga marup oirami nongma mahak na Teresa bu Thailand gi samudra khongbanda koiba puraklami. Mafam sida mahak bu ahanbada wan thalami aduga khawri metlaga hatlami. Hatlaba matungda mafi marol loinamak lauthoklami adubu bikni khaktamak thamlami. Matam khara lairaga Thailand gi yamna maming laiba Pattaya resort chatnabagi lambi sida Bitali Hakim kauba mioi amagi asiba haksang fanglami. Mioi asisu mafi marol amata yawramde aduga maina su khara chaklami. Charles Sobras amadi magi geng kanguna makoigi mathangi target chi chahi kun mapan suraba Heng Bentenja amadi mahaki girlfriend chahi kun manga surabi Koki Hemker oirami. Makoi anigi asiba haksang su 1975 ki 16 December da fanglami. Investigation tawbadagi khangmangamlami madudi ahanbada Charles Sobras amadi magi kanguna siriba mioi sing asi marup oirani makoibu fazana thajahlaba matungda mioi sing asidagi lut tawrani. Kanagumba amana lut tawba asida mukna khotnaba tawradi adum sire aduga makoigi garigi thawna adum mai thadoklami. Tha kharagi manungda nupi kaya amagi asiba haksang Thailand manungda fanglami. Makoi mayamsi bikini khakta setlaga fangmani maram asina Charles Sobras ki maming si bikini killer haina maming tholame. Charles Sobras na Thailand da aroibu oina hatkibasi boyfriend amadi girlfriend duna oirami. Masigi matungda police na Charles Sobras bu thiba horami adubu Heng Bentanja amadi Koki Hemker gi passport ta semdok sadok pa tawraga mahakti Nepal da amuk yoroklami. Nepal da laklaba matung 1975 ki 21 December da Canada da gi chahi kuntaruk suraba Lauren Carrier amadi American citizen
Konijo Bronjik ka sakhang mai khangnerami Konijo Bronjik masagi chahi kunmapan surami makhoi aniga marup oirwa matung 22 December da Charles Sobras amadi Ajay Chowdhury na makhoi ani bo hatlami makhoi anigi passport sinaraga amuk hanna Charles amadi Ajay Thailand da laklami Thailand da laklaba matung da hanna mahaki thabak tawruga lairami nupi singdo mangonda kaimta hairamdana mafam khangdana lot khirami mahakna khanglami madudi magi makhada thabak tawrami nupi sing aduna magi matangda police ta loinamak haidokre haibasi maramasina anouba sasinaba passport ama semaga Kolkata da laklami mafam sida numit kharani lairami matam sida mahakna Israeli citizens ama hatlaga magi passport huralami aduga passport asi sinaraga Singapore da amuk chatlami Singapore da matam khara lairaga Malaysia da chatlami Malaysia da gi amuk 1976 ta Charles Sobras Thailand da chatlami Thailand da Charles Sobras police na farami wahang pahong tawrami adubu magi mathakta evidence amata fangdabadagi police na mahakbu thadoklami report kharagi matung ina police na thawaina Charles Sobras pu thadokhibani haina maral sirami kaigino haigadi Thailand gi mingchat soktanaba hauzik fawa Charles Sobras na toba crime khudingmakta Ajay Chowdhury su adum yaurami Malaysia da makhoi anina laklaba matungda achoba sana gi dukan ama lut tawrami makhoi anina lupa lak kaya gi ogedaba sana amadi diamond gi nungsu huralami Charles Sobras mahaki mioi kharaga loinana sana amadi diamond gi nungsi yonaba Switzerland na chatlami yolaba matungda India da amuk laklami hanakti mahak India da Ajay Chowdhury ga laklamde Switzerland da sana lupa yon machatpadasu Ajay Chowdhury yauramde report kharagi matung ina Charles Sobras na Ajay hatoklaga mafam amada manghankhre hairami Charles Sobras na masigi matangda ofam amata thamlamde Charles Sobras ka thabak tawinarakpa mahaki team ayambana mabu thadoktuna chatnakhirami khara amana Charles na hatkhirami maramasina India da laklaba matungda nauna miyoi ahumgi team ama amuk nauna semgatlami India da amuk halaklaba matungda Charles Sobras ki ahanba achoba crime si 1976 ki 5 July da Delhi ki yamna maming chatpa Bikram Hotel da pangthoklami matam sida France tagi India da Satra humpu koiba laklami makhoi sing asi Bikram Hotel da lairami masigi pause Charles Sobras na khangbadagi mahaksu hotel asida laaga lairami aduga Satra sing asiga marup sanarami masigi matung mamangna tawkhiba tactic adumaina makhoi mayamna thakadaba ising da drug mix tawrami Charles na khalami ising thaklaba matung pung amagi manungda makhoi mayam se gyan mangani haidana adubu ising thakpaga mikup khara laibaga adum gyan manglami maram asina Sata khara amadi ising thakpa nanghodre makhoina kaigumba amadi soire khangbadagi Charles amadi magi team gi mioi ani faraga police kaurami asomdana drug yawba ising thakiba mioi singi marakta Solomon kobunupa amasirami police yamna thuna laklami aduga Charles Sobras amadi magi team member ani faraga jail da thajin khirami police na Charles ki mathakta Solomon amadi Israeli citizen ama mamangda sikhiba adugi mihat ka mari leinana amadi atopa potchai lutpa tawi case Charles Sobras ki mathakta palami trial gi matamda Solomon mihat ki Charles Sobras maral leire hana lauthoklami aduga sahi taraga ni thoi jail da leinabagi chairak pirami Charles Sobras amadi magi team member ani tihar jail da thajalami mamangda jail dagi nanthokhtuna chenaba hotnabagi damak handakti jail gi security yamna tight oirami adubu Charles Sobras jail dagi chenaba hotnaramde masigi matungda jail manungda laiba mioi singa marup oina sanarami yamna thuna jail manungi boss oirami report kharagi matung inna jail manungda jailer na mahaki thangnaba kada Charles Sobras yamna nungaina room ama piraga laihalami amuksu report kharagi matung inna case mayam asigi fight tawribi ukil nupi amaga Charles ka nungsinarami amadi marisu lainai haina palami jail manungda mahakpu miyamna Charles sahib haina kaunarami maraksida Charles Sobras jail dagi nanthoknaba plan tawa horami adubu mahaki plan mioi amatana khanglamde mahaki plan asigi matung inna ahanbada foreigners prison ama jail dagi thokhanbada mahakna achoba mateng panglami masigi matung jail manungdagi mioi ahum khangatlaga mahakna yamna luna tinarami asigi matungda amuk jail dagi thoknaba plan tawrami 1986 ki March 17 da Charles na mahaki mapok numit ki birthday party ama jail manungda silami party asida custard chamlami custard asida magi marupna gyan mangnaba drug mix tawrami masigi matungdadi jail manungda thabak tawba miyoising jail gi prisoner mayam loinamak gyan mangnaga lairami yamna gyan tana Charles Sobras amadi magi marup sing jail dagi thoraklami thorakpaga chenkibagi mahutta gyan manglaga lairiba
गेट की गार्ड का फोटो कापलमी अदुगा हानदगी ngairaga leiramba gari da tongduna chatkirami इंडिया की मनुंग दा लेरिबा जेल सिंग की मनुंग दा यामना सिक्योरिटी टाइट ओइ हाइरिबा तिहार जेल दगी चार्ल्स सोब्रास कुंबा साथीबा क्रिमिनल अमा जेल दगी नांथोक्तुना चेनख्रे ताबदा मियाम पुनमक्ति अंगक पोयरमी पुलिस यामना थुना चार्ल्स सोब्रास पु फानबा थिबा हौरमी 1971 दा चार्ल्स सोब्रास पु फाकिबा मुंबई पुलिस असिदा अमुक हन्ना चार्ल्स सोब्रास फानबा थिबा असिदा महाकना मकोक चिंगलमी इंडिया की तोंगान तोंगान मफम कयादा हप्ता अनि अहुमु यामना कन्ना थिबा हुमगी थबक चथरगा लेरमी अदुबु महाकी लंगला लंजिन अमत खंगमंगम लमदे मरकसिदा 1986 की अप्रैल की तांग तरुकता चार्ल्स सोब्रास मागी मरुप अमगा गोवा की होटल अमदा लाक्लमी मफम सिदा हानदगी मुंबई पुलिस की नुपा से लेरबनी महाकना हेक उबगा चार्ल्स सोब्रास सु मसक खंगलमी यामना हईसिंगना महाकु फारगा गोवा दगी मुंबई दगी दिल्ली दा पुरकलमी दिल्ली एयरपोर्ट तिहार जेल की टीम बीएसएफ की चार्टर फ्लाइट अमगा लोइनना ngairaga leirami masigi mathakta anoba case kaya amuk pansilami aduga jail da thajalami mahaki security su amuk hena tight ohilami mamang da Thailand police na Charles Sobras bu kaimta tawdun thadorakhiba aduki mayokta French police amana mahaki mathakta yam fazana thijalaba matungda evidence Thailand sarkar da pisalami maram masidagi mahaki mathakta Thailand da trial su hawrami aduga Thailand sarkar na Charles Sobras bu makhoi da khusinanaba इंडिया दा हाइजरकलमी सोमदे इंडिया ना सु महाकी जेल की ताम इंडिया दा लोइसलबा मतुंगदा थाईलैंड दा थानब सेम सारगा लेरमी चार्ल्स सोब्रास ने खंगलमी मदुदी महाकु थाईलैंड दा थाबा तारगदी मी मंगा हाट खिबगी मरालदा सुक्सोय सोयदना महापु फारसी तौरगा हाटकनी हाइबसी मरम असिना इंडिया दा जेल मनुंगदा सांगथना लेनबा थवैना जेल दगी नमफुदा मपान थोकना होतनरमी अदुगा थवैना अमुक पुलिस पु फाहलमी कईगिनो हारगदी इंडिया दा महाकी चराक हेंगतनबनी थाईलैंड की कोर्ट महाकु पुथोकपा ngamdabadagi मफम सिदा चथरamba ट्रायल क्लोज तौखिरमी चार्ल्स सोब्रास इंडिया की जेल दा 1997 फाउब लेरमी 1997 दा चाही कुनमाथोय जेल दा लेरबा मतुंगदा चार्ल्स सोब्रास फ्रांस ता अमुक थाखिरमी मतम खरा चार्ल्स सोब्रास फ्रांस ता लेरमी महाना फ्रांस ता अचोबा क्राइम अमत तौरमदबना मफम सिदा चराक अमत फंगलमदे फ्रांस ता लेना डॉलर लाख कया अम तालमी कमाइना नो हायरगदी कनागुम अमा इंटरव्यू लौब लागसु महाकना पैसा लौरमी अमेरिकन फिल्म प्रोड्यूसर डायरेक्टर अमना महाकी पुंसी वारी लारिक ओइने इनबा अमदी फिल्म ओइने पुथोकनबगी राइट 97 करोड़ पीरगा मंगुंदगी लेरमी फ्रांस ता चार्ल्स सोब्रास याम नुंगाइना लेरमी अदुबु 2003 दा महाक नेपाल दा लाक्लमी 1975 ता नेपाल दा महाक फॉरेनर अनि हाट खिबगी केस मतमदुदा क्लोज ओइरमद्री केस सिगी मतंग दा महाक पु फाबा यारिबनी अदुबु महाक नेपाल दा लागा काठमांडूदा मिनरल वाटर की मसागी ओबा बिजनेस अमा हौदोक्लमी मफम सिदा महाक सक ओंथोअगा लेबनी मरम असिना कना अमतन महाक पु चार्ल्स सोब्रास ने हाइबा खंगलमदे अदुमोइनमक नेपाल की यामना चौबा मीडिया हाउस अमा ओइरिबा द हिमालयन टाइम्स की जर्नलिस्ट अमना काठमांडू की कैसिनो अमदा चार्ल्स सोब्रास पु हेक उबदा महाक पु मसक खंगलमी मसिगी मतुंगदा मतम खरा महाक की मतंगदा थिजलबा मतुंगदा रिपोर्ट अमा न्यूज़पेपर दो फोंगलमी रिपोर्ट असुगी मतुंगदा नेपाल की पुलिस मिट माई सिंगलमी अदुगा काठमांडू की कैसिनो असिमक्तदगी चार्ल्स सोब्रास पु नेपाल पुलिस न फारमी महाकी मथक्ता फॉरेन सिटीजन्स अनि हाटपगी केस पालमी अमदी फेक पासपोर्ट की मतेंगना नेपाल दा लाकपगी चार्ज फाइल तौरमी अदुगा ट्रायल हौरमी हियरिंग असि लोयरबा मतुंग काठमांडू डिस्ट्रिक्ट कोर्टना फॉरेनर अनि हाटपगी चार्ल्स सोब्रास मरा लेरि हाइना लाउथोक्लमी अदुगा मपुंची चुप्पा जेल दा लेनबा चैराक पिरमी चैराक असिगी मयोक्ता चार्ल्स सोब्रास ना नेपाल सुप्रीम कोर्ट ता अमुक वाकटलमी अदुबु 2010 की जुलाई 30 दा नेपाल की सुप्रीम कोर्ट दा मपुंची चुप्पगी जेल दा लेनबगी चैराक पिबदो याई हैरमी रिपोर्ट खरा की मतुंगिना चार्ल्स नेपाल दा लाइबसी थवैना लाइबनी हैरमी कईगिनो हायरगदी थाईलैंड की केस तो अमुक ओपन तौरगा ट्रायल होबो मतमदा फ्रेंच गवर्नमेंट ना माबु थाईलैंड दा थारबदी महाक सुक्सोय सोयदना सिबगी दंडी फंगनी हायबसी खंगलमी अदुबु नेपाल दा सिबगी चैराक से पाकना पिगंदबा लेबाक अमनी मरम मसिना लाखिबनी हैरमी नेपाल की जेल मनुंग दा रिकांदसु महाकी लॉयर की मचानुपीगा मरुप ओइरमी महाकी ममिंग नीता विश्वास कवी जेल मनुंग दा रिकांदा 2008 की अक्टोबर 9 दा चार्ल्स सोब्रास अमदी नीता विश्वास लुहोंगलमी लुहोंगबगी मतम सिदा चार्ल्स सोब्रास की चही 63 सुरमी अदुगा नीता विश्वास की चहीना 19 खक्तमक सुरमी मसिगी एस गैप की लुहोंगबा सिना मरम ओइरगा नीता विश्वास यामना फेमस ओइरमी मसिना मरम ओइरगा नीता विश्वास यागी बिग बॉस ता फाउबा सरुक याबगी खुदोंग साबा फंगलमी मसिना हौजिक फाउबगी
चार्ल्स सोब्रास की पुंसी वारीनी अदुबु महाक हौजिक हौजिक कर्म फिल्म द लेरी कदाइद लेरी जेल द लेरीब्रा हाइबदु अमु खंगमिनसी चार्ल्स सोब्रास हौजिक हौजिक हिंगी महाक फ्रांस द लई मसागी चही मरफुगा माथोई सुरे महाक 2022 की दिसंबर की तांग कुलहुमदोय दा नेपाल की प्रिजन दगी सही ताराग मपल जेल द लेरबा मतुंगदा थादोरखिबनी मसिगी मतुंगदा महाक फ्रांस दा ला मतुंगदा हौजिक हौजिक फ्रांस द लेरी मसीनी मयाम ngasiगी aigi yamna afauba criminal amagi magi punsi warisi wari asi tabiraga mayam gi wakhalda kari fawi suksoi sodana fondok piru mayam na agi channel asibu subscribe to ko bigunu ngasigi di matang ngasida agi wari asi lo silage thank you everyone